ꯑꯩꯈꯣꯏꯅ ꯔꯦꯖꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯂꯕ ꯃꯇꯝꯗꯅꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯃꯥꯏꯜ 4 ꯐꯥꯅ ꯂꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯎꯕ ꯐꯪꯈꯤ꯫ ꯃꯥꯏꯜ ꯀꯌꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯈꯤꯕ ꯑꯇꯤꯌꯥꯒꯤ ꯁꯔꯨꯛ ꯑꯗꯣ ꯑꯉꯥꯡꯕ ꯃꯆꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯍꯧꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯩꯔꯤ ꯀꯌꯥꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯀꯥꯈꯠꯂꯛꯈꯤꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯎꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯋꯥꯈꯜꯗꯤ ꯃꯤꯑꯣꯏꯕꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯌꯨꯝ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯄꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯅꯗꯤ ꯈꯪꯕꯤꯕ ꯉꯝꯒꯅꯤ꯫ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯒꯤ ꯈꯨꯗꯣꯜꯄꯣꯠꯅ ꯆꯤꯡꯕ ꯀꯌꯥ, ꯌꯨꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯪꯈꯤꯕ ꯃꯆꯥꯛ ꯈꯨꯗꯤꯡ, ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯣꯠ ꯃꯈꯜ ꯀꯌꯥꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯧꯔꯕꯅꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯥꯏꯀꯩꯗ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯇꯤ ꯊꯥꯏꯅꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯈꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯏꯃꯥꯏ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯈꯤ, ꯀꯔꯤꯁꯨ ꯇꯧꯖꯔꯨꯕ ꯉꯝꯗꯅ꯫ ꯃꯃꯜ ꯌꯥꯝꯅ ꯑꯩꯅ ꯈꯟꯖꯈꯤꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯃꯥꯡ ꯇꯥꯛꯍꯟꯕ ꯀꯌꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯅ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛꯂꯒ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯀꯤꯟꯊꯔꯛꯄ ꯀꯥꯏꯊꯔꯛꯄ ꯄꯨꯝꯅꯃꯛ꯫ ꯑꯃꯔꯣꯝꯗ ꯑꯩꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ, ꯀꯔꯤ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯆꯥꯛꯂꯛꯄ ꯃꯩꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯝꯒꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯥꯄꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯒꯅꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯔꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯔꯝꯕ ꯍꯥꯏꯅ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯕꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯁꯤꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯅꯤꯡꯅꯈꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯗꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯂꯣꯏ, ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯕꯟꯗꯤ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯐꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯖꯣꯕꯔꯥꯖ ꯑꯗꯨꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯖꯕꯅꯤꯅ ꯑꯁꯨꯝꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯩꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯍꯟꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯛꯂꯧ ꯑꯣꯏꯍꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯏꯪꯊꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯅ ꯅꯨꯡꯗ ꯑꯁꯨꯝ ꯑꯣꯝꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯠꯄꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯗꯁꯨ ꯍꯔꯥꯎꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯈꯥꯡꯕꯗ ꯈꯔ ꯍꯦꯟꯅ ꯋꯥꯕꯒꯨꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯗꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯔꯛꯄ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯐꯠꯁꯤꯜꯂꯛꯇꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯋꯥꯕꯃꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯠ उइसनबा ngamdana amamba ahingda khangduna leibaduna amukka hena wabani asiga chap manana oikibani matam maduda aihaksu phibam maduda oirakkiba awaba akiba pumnamakado khara makhaidi mayeng tahankibagum tawbani
नुमित की मंगाल लाकपदा नोंगानबगी कापखलकपा ngangleinaba machuna ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯧꯔꯕ ꯌꯨꯝꯗꯒꯤ ꯀꯥꯔꯛꯄ ꯑꯉꯥꯡꯕ ꯃꯩꯔꯤ ꯑꯗꯨꯒꯁꯨ ꯇꯤꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯊꯣꯔꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯏꯜ 6 ꯅꯠꯇ꯭ꯔꯒ 7 ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯁꯨꯝ ꯆꯠꯂꯝꯕ ꯊꯣꯛꯂꯕꯗꯤ सिफाइना कन्ना ngakpa achauba thana mafam amada phauna chatpa tabani masi ekhoi khanglame amaromda maroiba lambi adu thadoklaga ching khakathuna chatpa tarabasu ekhoi gi lambi pungmang mangba yabagi matang amasu oirame ekhoi gi achauba sade mahaki sifai chani puduna lakliba captain kauliga lambi da unaba sine ekhoi na khangbada mahak kasardagi khongsalaklavani thokriba lalhau asigi numit kharanigi mamangdagi mahak manipur tamna lakpa horamlagani amasung asigumlaba makhal asi thokpa yai haiba karigumba amatta khanglamloi aikhoina khangi madudi konung mayolomdagi mile 30 gumba chatlaga leiba leimata ko mafam amada makhoi tarik 15 dadi thungpham thokpani haibasi hairiba tarik asida मखोइना कायदना लाकपा तारबदि मतम मदुदा अखोइगा मखोइगा लापनबसी माइल 10 फरमलरोय हाइना लंबीगी मरमदा येनदुना लैखिबदो तारिख 15 गे अयुक अंगनबदनि मणिपुर मयोलदगे माइल 12 रोमदमक चटले ममैथंगदा लबुक अमा समदुना चटपा लेपनरे मदुदगे अमुक चिंग अमदा कारकलगा अवांगबा मफमदा kasar lambi amuk phanglunaba adum tawrabadi bisenpur thana yaudana hengatna lakpa yare asum tawduna ekhoi amuk khana chatpa hore matam maduda ehak yamna choktharami chaningai su yaudre mafam da thengnaruba ising su amotpa anaiba ngaktane leite manadaba kudruk kadrak palambi singda lakpadage aigi khongani mak sokle khebatle amasung seliba pirol aduso pumnamak chotlabanina lumsu lumle matam masida numitsu hairap wangna karaklabani amasung aigi karisu kuptraba kokthak asida magi maisana yaitharakpada ai kokchikpana suloire loinana nungsagi maisada wantharakpa yabagi phibamda lakle karigumba makhal amana kokthakta kupsin khanjinba haibasi achumba mak koirammi asumna koyat ama yasinduna yenglobada madusu khangba ngamdana sagatlame lumsu lumlame officer singi maraktagi kanano amana magi tupi adu aingonda pire aduga mana koyat adu makokta hapchile khara lapa phawadi aikhoigi lambi adu phawgi labuk amada samduna chatpa taakhi ahingda lekla yamna taakhiba maramna labuk sing adu yamna chole adubo ahanba chingkhong adu hek yobada aikhoi loina harauna khe aikhoi kakhatpa hokhi pung kharagi oina matam adu phawbade aikhoida ayetpa yaikhai thingaiba amatta leiraktrabane adubo achawa nongmai kapakpage amasung nongmai maru singna aikhoigi yum adugi phaklang du humjillaktuna panbagi makhol adudi aigi pukning asida adum ninduna leikiba maramna matam adu phawbada su nongmai kapnari boi ta khalle mi atai sing aduna aingonda hojikti adugumba makhal sing adu karisu leitre kapnadre hairaba phawbada su aihak makhoina haibado pak thajaba ngamlamde maramde aigi nakong asida yaisin kiba khonjel mayam aduna akibagi masakne ahanba kakhatpa hoba ching adu yamna ngamlame adubo kona thengnarakadaba isana khanglagadaba kayagi ahanba saruk amani haibasu yare chingadu choijaina na hoba asangba anemba napina kupsille marak tasu haukraba chahida mai chakpadagi songkhalakpa atatpa man manapigi makhok sing chabul hori masagide makhoi adu phut kayamarum wangpham thokpane adubo lamdam adugi chanabi matungina chahi khudingi mai thadoi
ꯀꯔꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯆꯥꯛꯄꯗ ꯌꯧꯍꯧꯗꯕ ꯑꯁꯥꯡꯕ ꯅꯥꯄꯤꯁꯤꯡꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯣꯜꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯊꯦꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯃꯥꯏ ꯑꯗꯨ ꯍꯦꯛꯇ ꯆꯨꯔꯦ ꯑꯃꯁꯨꯡ ꯊꯦꯡꯂꯨꯕ ꯃꯐꯝꯗ ꯑꯃꯨꯕ ꯉꯥꯛꯇ ꯄꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯆꯧꯕ ꯆꯤꯝꯅꯤꯗꯒꯤ ꯇꯥꯟꯊꯤ ꯀꯟꯊꯣꯛꯄ ꯃꯤꯑꯣꯏ ꯂꯣꯏꯅ ꯃꯥꯜꯂꯝꯃꯤ꯫ ꯀꯥꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯍꯨꯝꯂꯣꯝ ꯀꯥꯈꯠꯂꯒ ꯑꯄꯤꯛꯄ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝ ꯃꯆꯥ ꯑꯃ ꯂꯩ꯫ ꯄꯨꯛꯅꯤꯡꯗ ꯀꯨꯏꯅ ꯄꯟꯕ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯇꯥꯟꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯎꯔꯨꯝ ꯂꯥꯡꯂꯕ ꯑꯄꯤꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯗꯣꯡꯊꯤꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯤꯞꯊꯕ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯐꯪꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯠ ꯊꯪꯕꯗ ꯄꯥꯛ ꯁꯟꯅ ꯂꯩꯈ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯥꯛꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯕ ꯊꯣꯛꯂꯕꯁꯨ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯕ ꯌꯥꯔꯦ ꯑꯃꯁꯨꯡ ꯏꯁꯥ ꯏꯁꯥꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯐꯝ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯅꯈꯤꯕ ꯏꯁꯤꯡꯁꯨ ꯂꯩꯔꯝꯂꯦ, ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯁꯨꯡ ꯆꯤꯡꯈꯥꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯅ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯊꯛꯆꯤꯟꯅꯔꯝꯃꯤ꯫ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯤꯛꯂꯤꯗ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯟꯖꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯗꯤ ꯇꯨꯝꯊꯈꯤꯕ ꯃꯔꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯟꯊꯪꯗ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯩ ꯃꯤꯁꯤꯡ ꯑꯗꯨ ꯆꯤꯡ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯍꯧꯔꯝꯂꯦ ꯑꯃꯁꯨꯡ ꯑꯩꯁꯨ ꯃꯈꯣꯏꯅ ꯆꯠꯃꯤꯟꯅꯕ ꯇꯥꯕꯅꯤꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯈꯔ ꯂꯥꯞꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯂ ꯅꯥꯒꯥꯔꯥ ꯈꯪꯗꯣꯛꯄ ꯂꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯊꯥꯡ ꯇꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯃꯔꯝꯅ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯔꯦ꯫ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯣꯏꯔꯕꯗꯤ ꯔꯥꯏꯐꯜ ꯄꯨꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯛꯅꯛ ꯅꯛꯁꯤꯜꯂꯛꯈꯤꯗꯦ꯫ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯇꯝ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯗꯨꯅ, ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯁꯨꯡ ꯇꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯂꯩꯈꯤ꯫ ꯃꯈꯣꯏ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯂꯝꯕꯁꯨ ꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯛ ꯍꯛꯅ ꯀꯥꯟꯅꯕꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯁꯨ ꯌꯥꯝꯅꯃꯛ ꯃꯔꯥꯡ ꯀꯥꯏꯕꯗꯤ ꯅꯠꯂꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯁꯣꯠꯊꯅ ꯆꯠꯍꯧꯕ ꯃꯤꯗꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯎꯄꯥꯏꯒ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯕ ꯌꯥꯕꯅꯤ꯫ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯄꯣꯠꯁꯛꯀꯤ ꯃꯅꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯇꯨꯅ ꯍꯦꯛꯇꯃꯛ ꯂꯧꯈꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯀꯔꯤꯁꯨ ꯍꯂꯦꯡꯕ ꯂꯩꯕ ꯅꯠꯇꯦ꯫ ꯐꯥꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯌꯥꯝꯅꯃꯛ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯀꯣꯛ ꯀꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯐꯨꯠ 4,000 ꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯦ ꯑꯃꯁꯨꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 2,000 ꯍꯦꯟꯕ ꯑꯃꯁꯨ ꯀꯥꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯂꯩꯃꯇꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯅ ꯌꯧꯕ ꯇꯥꯜꯂꯤꯕ ꯆꯤꯡ ꯑꯗꯨ ꯐꯨꯠ 3,700 ꯋꯥꯡꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯀꯁꯥꯔꯒꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯤꯕ ꯆꯤꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯆꯤꯡꯊꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯅ ꯁꯟ ꯁꯥꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯩꯗꯤ ꯈꯣꯡ ꯑꯃꯒꯤ ꯃꯊꯪꯗ ꯈꯣꯡ ꯑꯃ ꯊꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯆꯣꯛꯊꯔꯦ ꯑꯃꯁꯨꯡ ꯖꯪꯒꯜ ꯑꯗꯨꯗ ꯍꯦꯛꯇ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯅꯤꯡꯂꯝꯃꯤ꯫ ꯆꯠꯄꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨꯗꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯈꯔ ꯍꯟꯊꯅ ꯆꯥꯛ ꯂꯥꯝꯕꯗꯨ ꯈꯥꯡꯕ ꯉꯝꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏ ꯑꯇꯩꯒꯨꯝꯅ ꯑꯩꯍꯥꯛꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯇꯥꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯛ ꯍꯛꯅ ꯈꯜꯂꯨꯗ꯭ꯔꯦ꯫
ꯇꯨꯝꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯔꯤꯛ 25ꯗ ꯔꯦꯁꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯔꯛꯄꯗꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 4 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯅꯧꯕ ꯀꯥꯈꯠꯂꯛꯄ ꯆꯤꯡ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯀꯥꯔꯛꯄꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯀꯥꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯥꯟꯕ ꯆꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜꯁꯤꯡ ꯑꯗꯨ ꯆꯞ ꯉꯝꯃꯤ, ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯃꯇꯪꯗꯤ ꯂꯩ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯨ ꯁꯧꯔꯒ ꯈꯨꯠꯀ ꯂꯣꯏꯅꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯈꯤꯕꯗꯨ꯫ ꯆꯤꯡ ꯃꯇꯣꯜ ꯑꯗꯨ ꯌꯧꯔꯛꯀꯗꯕ ꯁꯨꯛꯃꯥꯟ ꯃꯥꯟꯈꯤꯗꯕꯅꯤ꯫ ꯄꯨꯡ ꯈꯔ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯊꯛ ꯑꯗꯨ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯒꯨꯝ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯄꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯊꯥ ꯀꯌꯥ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯝꯕ ꯁꯒꯣꯜ ꯁꯦꯟꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤꯕ ꯅꯥꯒꯥ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯅ ꯊꯨꯡꯂꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯌꯦꯔꯨꯝ 3 ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯍꯦꯟꯅ ꯇꯧꯖꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯋꯥꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯨ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯌꯧꯅꯕ ꯇꯨꯃꯤꯟꯅ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯆꯝꯕ ꯊꯧꯖꯥꯜ ꯃꯤꯅꯨꯡꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯃꯔꯛꯇ ꯅꯤꯡꯁꯤꯡꯉꯤ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯔꯕ ꯄꯥꯈꯪ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯁꯛꯇꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯕꯤꯕ ꯉꯝꯂꯕꯗꯤꯀꯣ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯥꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯥꯛ ꯂꯥꯝꯃꯕ ꯃꯤꯑꯣꯏ 9ꯒꯤ ꯃꯐꯝꯗꯗꯤ ꯌꯦꯔꯨꯝ 3ꯅ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯑꯩꯒ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯐꯨꯠꯇꯕ ꯌꯦꯔꯨꯝ ꯆꯥꯕꯁꯨ ꯍꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯗꯤ ꯄꯥꯡꯒꯜ ꯊꯣꯛꯅ ꯍꯣꯠꯅꯔꯒ ꯌꯣꯠꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯂꯦꯝꯍꯧꯔꯤꯕ ꯌꯦꯔꯨꯝ 2 ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ ꯀꯅꯥꯅꯣ ꯑꯃꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯌꯦꯔꯨꯝ 2ꯗꯨ ꯀꯥꯏꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯥꯒꯥ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯀꯅꯥꯗꯁꯨ ꯊꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯆꯤꯡꯊꯛ ꯑꯗꯨꯗ ꯄꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯌꯦꯡꯈꯤ꯫ ꯏꯔꯥꯞ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯄꯨꯕ ꯊꯅꯥꯁꯪ ꯑꯃ ꯌꯧꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯂꯩ ꯍꯥꯏꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕꯒꯤ ꯑꯔꯥꯞꯄꯗ ꯆꯪꯁꯤꯜꯂꯒ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯤ ꯃꯦꯝ ꯁꯥꯍꯦꯕꯀ ꯁꯤꯐꯥꯏꯒꯗꯤ ꯆꯠꯈꯤꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯗꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯄꯨꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯌꯥꯊꯪ ꯇꯧꯈꯤ꯫ ꯊꯨꯅꯃꯛ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯂꯕꯗ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯊꯕ ꯀꯥꯈꯠꯄ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯊꯪꯅꯕꯗ ꯂꯩꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏꯕꯨ ꯎꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯀꯥꯞꯅꯕꯗꯨ ꯂꯦꯞꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯖꯕ ꯁꯥꯡꯂꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯔꯦꯁꯤꯗꯦꯟꯁꯤꯗꯒꯤ ꯈꯣꯡꯁꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯊꯥ ꯀꯌꯥꯃꯔꯨꯝ ꯐꯔꯛꯂꯕꯒꯨꯝ ꯈꯜꯂꯤ, ꯑꯗꯨꯕꯨ ꯄꯨꯡ 24ꯒꯤ ꯃꯇꯝꯗꯃꯛ ꯑꯣꯏꯔꯤ꯫
ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯌꯥꯝ ꯀꯂꯛꯆꯈꯤꯕ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯗꯤ ꯐꯤꯚꯝ ꯑꯃꯗꯕꯨ ꯑꯣꯏꯔꯕꯁꯨ ꯇꯨꯝꯕ ꯆꯥꯕ ꯐꯪꯅ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯂꯣꯏ ꯑꯁꯤꯅꯤ, ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜꯅ ꯑꯩꯕꯨ ꯋꯥꯍꯟꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯝ ꯇꯧꯅ ꯂꯣꯏꯅꯕꯤꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯍꯦꯟꯖꯤꯜꯂꯛꯏ, ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯅꯥꯟꯊꯣꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯍꯜꯂꯝꯒꯗ꯭ꯔꯥ꯫ ꯑꯩꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯪꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯈꯣꯡꯁꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯏꯐꯝꯗ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯜꯂꯛꯏ, ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯗꯨꯅ ꯆꯠꯂꯒ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯅ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯀꯁꯥꯔꯕꯨ ꯌꯧꯕ ꯉꯝꯂꯕꯗꯤ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯎꯔꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯊꯥꯈꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ꯫ ꯑꯩꯈꯣꯏꯅ ꯇꯥꯡ 24ꯗ ꯇꯣꯉꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯤꯁꯇꯔ ꯃꯦꯜꯚꯤꯜ ꯑꯗꯨ ꯕꯟꯗꯤ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯒ ꯄꯨꯜꯂꯝꯂꯒꯅꯤ ꯍꯥꯏꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯇꯧꯔꯛꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯄ, ꯆꯣꯛꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯥꯏꯕꯛꯀꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯖꯤꯜꯂꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯣꯏꯔꯝꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯁꯅꯨ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯈꯣꯡꯎꯞꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯕ ꯈꯣꯡꯎꯞ ꯑꯗꯨꯗꯤ ꯇꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯀꯣꯟꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯄꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯜ 10ꯗꯒꯤ ꯍꯦꯟꯅ ꯂꯥꯛꯂꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯄꯣꯊꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯞꯊꯗꯨꯅ ꯑꯗꯨꯝ ꯇꯨꯝꯂꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯠ ꯑꯆꯣꯟꯕ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯏꯪꯕ ꯑꯗꯨ ꯑꯗꯨꯝ ꯈꯥꯡꯂꯦ꯫ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯄꯪꯇꯨꯝ ꯇꯨꯝꯗꯦ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯂꯝꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯆꯣꯛꯊꯔꯕ ꯋꯥꯔꯤꯗꯨ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯑꯍꯥꯟꯕ ꯃꯉꯥꯜꯁꯨ ꯎꯔꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ, ꯆꯣꯛꯊꯔꯦ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯁꯨ ꯁꯣꯟꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯁꯨ ꯂꯝꯕꯤ ꯈꯪꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯐꯝ ꯃꯐꯝꯗ ꯂꯩꯔꯝꯕ ꯑꯇꯣꯡ ꯑꯀꯨꯠ ꯅꯥꯏꯔꯕ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯥꯡꯒꯩ ꯁꯦꯡꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯃꯊꯛꯇ ꯂꯥꯛꯈꯤꯕ ꯑꯗꯨꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯑꯔꯨꯕ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯑꯉꯝꯕ, ꯀꯥꯈꯠꯄ, ꯀꯨꯝꯊꯕ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯔꯗꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯂꯩꯃꯇꯥꯛꯀꯤ ꯆꯤꯡꯗꯣꯜ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯈꯪꯈꯤꯕꯅꯤꯅ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯏ꯫ ꯀꯁꯥꯔ ꯌꯧꯕ ꯂꯝꯕꯤꯗꯨ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯂꯩꯕ ꯎꯔꯛ ꯑꯃꯗ ꯐꯥꯎꯔꯒ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩ ꯇꯥꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯦꯞꯂꯦ꯫ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ ꯀꯥꯡꯕꯨꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯍꯟꯐꯝ ꯊꯣꯛꯇꯨꯅ ꯍꯟꯈ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯅꯤꯄꯨꯔꯔꯣꯝꯗ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒ ꯊꯦꯡꯅꯐꯝ ꯊꯣꯛꯄ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯗꯨ ꯍꯦꯟꯗꯣꯛꯈ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯆꯥꯔꯛꯇꯕ, ꯇꯨꯝꯃꯛꯇꯕꯒꯤ ꯄꯨꯛꯅꯤꯡꯁꯨ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯛ 26ꯀꯤ ꯑꯌꯨꯛ ꯌꯧꯔꯦ꯫ 24ꯗꯒꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯆꯣꯛꯊꯃꯟꯕꯗꯒꯤ ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅꯁꯨ ꯀꯌꯥꯔꯛ ꯈꯟꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯥ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ
इखंग खंगौदना अखोई लंबी अचौबदु थेंगनरे मिकुप असिदगी हौना विधिना अखोईगी लाइबक्ता खरदी फन तंबिरिब्रा हाइना खल्ले अचौब लंबेल अदु फंगने हाइबगे आसादी सुक्लई लेरुद्रबने इखंग खंगौदना लंबी अदु हेक फंगबदा अखोई पुमनमक लाइबक खरदी फरबनी खंजखी करी अमुक हाइगनी हौजिकसु अखोईना तौगदब थबक कया मांग असिदा ngaiduna लेरबसु अखोई चाबा फंगजद्रबसु मथंगदा थोकप थौदोकदुदी अखोईगी हंथदुना लेरब वाखलदा करीसु पुकनिंग नुंगाई हनबो ओइखिदे अखोईना लंबी अदुगी चिंगोल अमा चंगसिलकपमक्तदा मणिपुरी सिपाई अहुम चाक थोंदुना लंबी मपाल अदुदा मखोईगी खुसुखुलाई अतई पोट कया यावना फमदुना लेरंबदो खंगथेंग थेंगनरुरे इखंग खंगौदना अखोईना सट फौजलकपदुदा मखोई पुमनमक ngakkhibane ani amadi chenkhre ahum subadudi adu khakna masa khingdaba maramdagi अखोईगी खुत्ता बंदी ओइरे गुरखा सिंह अदुसु मखोईगी थबक तो onthokna थोखरे अफंग अफंग मरी मरांग निपादुबु पुनसिल्लबदा उपाय लेत्रब मिसक अदुना मागी अरोइब मिकुप लाक्ले हाइना खल्ल माले अइगी खोंगदा तुदुना अइबु कनबियु हाइना हाइजरमे हेहाकसु अइना खंगजबा मणिपुरी लोनदा महाकपु करिसु तौरोय हाइना कीदना बथेंबिरमे मतांग असिदा मखोईना थोंगलंबा चाकदुदी कयादा पामनखिबगी मसकनु मसिदा थोइना पुकनिंग चंगदबा मी अमना येंगदुना लेरंबा थोकलबदे अखोईना चाक अदुबु चागदबगी चेंसिननबदा ओबदा महाक ओथोकना नोकनिंगलमगदबने हाउबसु यामना हाउख्रबा अखोई खुदिंगमक्की चखोम अनि फाना फाउ ओकनद्रबसु लेरंबा खरादुदी ओथोकना नुंगाइना चाखरे अइना करिगुंबा अमा खंगलकपदा इसागी ओइजबा पामबा मानना फाउखिबदे अइगिदमक्ता वाबीबदगी ऑफिसर सिंह अदुना मेरुक मचा अमा पिक थन्ना अइगिदमक्ता खक्पिरम्बा अदुनी मदुमदी कनासु सोक्त्रे अइगिदमक्ता थमलबनी हाइना मखोइना हाइबिरमे चाकदु चानरबा मतुंगदा अखोइना फारबा मणिपुरी मचा अदुदा हंगबददी कैप्टन कौलिना लाकपा खोटपगी मरमदा महाक करिगुंबा खरा खंगबा ngambra हाइबसिनी महाकना अखोइदे खुमखिबदे महाक साहेब अदुबु खंगी तारीख 15दा महाक लेमताक यौरखरे अदुबु मणिपुरी यौनब लंबी असोमदा हौजिक फावबा लाक्ट्री हाइबसिनी पाव असि ताबदा अखोइ पुम्मा नुंगाइरमे अखोइना खंगले मदुदी थुनमक महाकी कांबु सिंग उनरगनी हाइबा अमसुंग मतम मदुदा कैप्टन कौलीगा अखोइगा लापनरिबसि माइल निपानदगी हेलरोय हाइबसु मणिपुरी अदुना मखा ताना हाइखिबदि मफम मदुदगी माइल अमा मखाइरोम चलगदि यक्नबा मी कयाना अखोइबो लंबीदा लोमदुना लेरी हाइबसिनी असुमना अखोइना जंगल लोमदा चलगा कैप्टन कौलीगी मनाक्ता यौखिबा याबा लंबी अदुसु खंगहनगे हाइना अखोइदा पाउता कोइना महाकना हाइखिबने अइगी पुकनिंग असिदा अमुक हेना लान कपनबगी वाखल अमना अकीबा फाउरमे करिगुंबा अइना मयाम अदुबु याथंग पीबा लमजिंगबा मी अमा ओइरमलबदे यामना पंगना नुपा अदुना हाइरिबदु लौरमगने अदुबु लाइबक फबदगी मयाम अदुना हाइरिबा अदु अचुम्बनी हाइबा मंगोंदा थाजखिदे अखोई माइल मखाय अमा फाना चत्रे लानबन मानबा अमा थेंगनरे मदो अखोइना लंबी अदुदगी हेक थेक्चिलकपदा ओबने अखोइगी मथक्का लेख्रबा चिंगमाय अदुदगी नोंमै कापथोरै लंबीगी नाकंदा लैबा ngamthakhiba saruk aduda isa ngakthokjanaba haiduna ai pakthaduna leikhi adubu mafam aduda leibadi yadra maramdi lanban adu yaunaba chensinba tarame yahakti ngamjaba tawduna madubu lanthokhoba tai laibak phavana captain kauli ge kangbuna mafam adu handoktuna chatkhiba yadanaba haiduna saramba lanban adudi अखोइना ओना तैनबा माइकैदगी लाकपनिना काखतपदा खरा लाइना थोक्लमे अदुबो मदु काखलुनबा होनबदे कानदबा ओइगनी हाइबा आई खंगलमे मरमदे लानबन अदुदे यावरिबा मसिन तुमला वागी मतोल सिंग अदुदा आइगी सेली इलेबा फिरोल सिंग सोइदना पनगनी असुमना अहा वा मतोल सिंग अदुदा यालगा यामदुना लेरिङैदा हाइदोरपा गुलीना पानबा याबगी मफम अमा ओइरुबा ताबनी
asum tawduna ehak sorok ya to panakal amarom da chinsil lubada khongnet pham cha da duna kisilami makha da leiba ko madu da wantharami laibak phavana ko madu ngampham thokpa dumak ngamlam davana ai ku khudak kunduna lanban adu ge koi badom da kakhatna ba honari meida aina mathakta panjakraba aigi hanagi marup hawai chengwai yonba boniya aduna yamna wakhal leina soiroidaba mafam amadagi magi makhong ama yanthabirai eha magi makhong ado paina kakhalak yamna chokthana wabana su sor thabet honduna chingmai aduda hipthaduna leire matam masida su nongmaidi adum kapnari aigi kokthakasida handuna kapliba aikhoigi mi sing aduna yeknaba ama ani di hat khimale yeknaba oiriba mi sing adudi horiba upami sing aduna phajana khanjin khibadagi makoina tamnana kapadi yamna aruba oiki ngai hapadudi karam tawna loi khibagi haiba ai khanglamde ikhang khanghodana kanano amana chingthakkaduda mi mayam ama lakle haiduna laurappa takhi yamna arapada oikhiba maramna makoi kana oiramgadaba haibado kana su khanglamde amasung marakta arapada uriba upal sing adudagi hek phaudorakpada uba ngambatane makhoi siphai di oire haiba khanglame adubo marup la yeknabara haibadudi khangdre aidi chokhthaman khibana mayamna tawnariba dugumna hogatuna makhoi yengba ngamlamde konadi kanano amana anoba laklibasing adu gorkha ngaktani haina lauraklame aina chapyungna khankhibade makhoi soidanamak manipuri oiramduna aikhoibu ngai hakta loisillaragani asini lakliba mi sing adugi maramda mana thokpa pangangda ngangnarakpa matamda aikhoi pumnamakki mafamda leiba thawai hingnabagi wakhal adu aingondasu kanna phaurakhi aigi pukning asida mi kaya ama sikhiba hatkibagi wakhal adudagi ipa pakhatna ngaurai hojiksu aikhoi adum jingnari khara naksilakpadadi makhoi khagi loina setli haibada ore toigo masung jobras ki mioi singna setpa phizol singsu gurkha singna setpa phizol aduga manamani aikhoi bengal khonglame changsil lakliba kambu sing aduna su paukhom moina muk khonglakhe matam madu phawbadasu aikhoina ningsingbadi Captain Kauli the Yauriba Kuntra Homdo Shibu Gurkha Rifles ki Bengal Khongba Marol adudi Manipur ki Bengal Marol ga chap manai haibasini aikoi gi phurikhaw dagi roma lauthok laga chai amara kisillaga hai khibane adubo khudam madu amuk halakhibra halaktabra haibadudi uba ngamkhide makoibu hana uba phangkhibadagi matam adu phawbagi manungda pung kaya oikrabagum khalame tasengna makti minute kharadangi waphamne singthakaduda makoi ngamba makhai chena asum nakselakle matam madudadi ayamba mina launarakle makoi kasardagi gurkha singni haina makoi chapchana kanano haiba khangdabadagi makoi de yengjaba phawba ngamdana aidi mit uisenduna leiki adubu mamai thangdari miya madugi marakta saheb ama yauri hainaraklabada chingnaba pumnamak kokre makoi gurkha oiramle aikoi sidre chingkhong aduda chenthaduna miyam adu unarunaba muktang honaba ngamgadra haina kanano amana haikhibado ai ningsingni matam adu phawba nongmai kapnare amasung haidorakpa guli amana hekta panduna khudong thiba yare mitta masen marang kok ingau-ngauna aina hogatpado ningsingi aina amuktasu senthakidriba mawong amada officer anina mateng pangbiraga chingkha aduda senthakhibadusu ai ningsingli nung amada khong thamubada nung adu onthakiduna khong leithekpada anaba phawkhiba amasung nabana kok ngaurakpa pumnamak adu ningsingi loinana Captain Kauli go unaba magi mioi singna aingondagi henkatna ching aduda senkhat khibana chingba du natana atai amuk henna matam kharadi ningsingba thoktre aihak wanthabadi tawkhide lambi gi nakal aduda phamlaga kapkhibra haina khalle maramde numit nini chupna
ꯑꯀꯤꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯑꯋꯥꯕꯗꯨꯗꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯄꯇꯅ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫